Lại thôi ngồi mà làm bên xì đà bi người ta nhìn này nè cần chút khăn chặt đi anh chị thấy cái áo phao này review phát ra bên này cái này cũng có đó cũng bị là mòn. Hello everyone, once again welcome back to my another video. Nasige cheiroubei numitida mayam oi video da ye channel da taram na khrem jari ado nasidi Sajibu cheiroubei numini akoi apokpa gi di cheiroubei sin hana loi gre ba ko ado akoi gaura dharma haibra kaino ado akoi gi tamak da ngasi se cheiroubei ni ado aina memory oina sum oina video se sum cheiroubei gi oina sum khara thagat na ba ngasi video se namcha bani do ai video se YouTube da post play tawna laire ado ai semba ngamdabagini no kasamnate somai thangalakani marak adudi myam nasidi cheiroubei numina sum thong thakpado oina orani ko adudo myam do chirani adudi myam chak thong mathok thakpai do myam do chirage do myam da aigi maike dagi happy Sajibu cheiroubei myam chahina na wachang kusida myam nungai na yaifa yaifa na mangol loi biro ado aina wish myam tawri ado myam hajik ai thong mathakpai do mateng mateng uchirage kai tawbado ngasi numita video se haurasi ko myam cheiroubei thongre jitu bima hijang na bithin bala kai no ma Mangga mairen pong hawai sajana motor yongsak khoine tanagi yongsak ang katang purai yongsak hoi tinu kok pha bina thin bala iba natra kok pha bina khoine tan thai bina thin bala auji cái nam đôi nè có kí Sajibu gi ma oina hijang soiba loire hijang soiba do ai luja thoi ngai ro chaba ngam ja haudre Sajibu nu misga kaino masena kapisina salaire sina ngau thongi sina cheng laire che cha ho ro cheton ahum subi la fu che sa ya ra bo lai ka lai hai do go horen kano sem bagi angu hai ra kano hai ba ni ma sagom daro sem do kai no ang katang pi go ang katang sagom daro sem do ha no no bit sem do ate he sagom se le rak pa ni yenam che ko dra ai nau nu pa se sahi kya matung na luzari ba amta haibiro se sahi kya matung na luzari no nang tha amaga numitrani matung na ngasi luzabani na amta jengro se myam da yado do asibu nupi karam mana pa mi ge ba asiga sunupi na pa ma su ngawre da ai nang mu yam nusi e su to ba yauri e say hi miri na say hi ha okay Laura Sebu boy sem sa tori moi lai khram bagi lai de kat bagi hana khoi di kat na loi gre khoi imana sai na de mangra chanar se no bo kot no sagolo hai kala chasma kala inau se luza tho di nan na le di khra phasa bani zaga thok re di gutka ka sari is ji lo thoge hazik Zero say hi, na zero say hi, Mary, na zero say hi. Ra tot pa hầu re. Cái nó mà cái nó yên năm làm sao cho bỏ. na da yek ta na kumsi chahi gi de sa thabak taw bada mangol oi ba pi doi mi na ma na bor chaw na Mi ở bao rồi mà thằng đắc chạy xí ga, hoa na ra mà thằng chạy đâm mi ở bao rồi. handak chahi ji ga honara ga mathang chahi da mamai pak pa Haji mana so na bor pizza re, si thằng ngom kai đi. kadima de kai Bor pizza re ai mangol loi drop ni. ngang da puro da na Selere sangom akhoi dadi am khangna mai pirei ni se pure milk ni am mana pirei ne to ni sunarang le re ba ko
ꯑꯗꯣ ꯃꯥꯅ ꯉꯁꯤ ꯄꯤꯕꯤꯔꯦ ꯑꯁꯤꯁꯤꯅ ꯍꯣꯔꯦꯟ ꯃꯁꯤꯅ ꯍꯣꯔꯦꯟ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯛꯍꯧ ꯇꯟꯕ ꯍꯧꯒꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯁꯨ ꯆꯔꯛꯑꯅꯤꯀꯣ ꯉꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯡꯁꯤꯗꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤꯁꯦ ꯃꯁꯥꯁꯦ ꯀꯟꯅ ꯉꯝꯃꯨꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯃꯌꯥꯡꯁꯨ ꯍꯥꯏꯔꯞ ꯀꯪꯉꯦ ꯆꯣ ꯆꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯣ ꯆꯣ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯆꯤꯆꯦ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯁꯨꯝ ꯌꯦꯟꯕ ꯐꯦꯡꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯅ ꯁꯨꯝ ꯇꯧꯔꯅꯤ ꯃꯌꯥꯝ ꯌꯦꯅꯝꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯥꯏꯅꯦ ꯑꯩꯅ ꯌꯦꯅꯝ ꯄꯥꯝꯕꯁꯦ ꯀꯩ ꯈꯨꯍꯥꯎ ꯌꯦꯅꯝꯁꯦ ꯑꯩꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯗ ꯌꯣꯟꯒꯅꯨ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯅ ꯍꯧꯖꯤꯛ ꯆꯥꯎꯖꯔꯦ ꯁꯣꯝꯗꯁꯨ ꯊꯥꯗꯣꯛꯇꯣꯏꯅꯦ ꯁꯣꯝꯗꯁꯨ ꯁꯤꯗꯅ ꯑꯩꯒꯤ ꯂꯩꯕ ꯒꯥꯟ ꯂꯩꯔꯦ ꯑꯥꯗꯁꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯦ ꯌꯥꯝꯗꯤ ꯊꯦꯡꯅ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯑꯩ ꯉꯝꯖꯗꯕꯩꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯃꯁꯥꯁꯨ ꯀꯟꯅ ꯉꯝꯃꯨꯗ꯭ꯔꯦ ꯍꯟꯗꯛ ꯑꯗꯣ ꯉꯁꯤ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯣꯏꯅ ꯁꯨꯝ ꯊꯥꯡꯒꯠꯂꯛꯑꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯦꯕꯀꯣ ꯏꯅꯥꯎ ꯅꯨꯄꯥ ꯔꯤꯄꯣꯔꯠꯇꯨ ꯀꯥꯞꯄꯤꯌꯣ ꯉꯥꯏ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ Let's go. Hoi box ꯂꯩꯔꯦ ꯑꯃ ꯂꯥꯏ ꯎꯇꯣꯡ ꯀꯞꯇ꯭ꯔꯤꯀꯣ ꯀꯩ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯑꯣ ꯌꯥꯏꯀꯣ ꯃꯪꯒꯣꯜ ꯍꯥꯏꯔꯣ ꯌꯦꯡ ꯂꯩꯈꯔꯦꯅꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯁꯤꯒ ꯍꯥꯏꯔꯣ ꯏꯁꯨꯁꯦ ꯅꯥꯄꯤ ꯌꯦꯛꯄꯤꯗꯨꯅ ꯂꯥꯏꯕꯨꯔꯨ ꯁꯦꯕꯥ ꯇꯧꯕ ꯑꯍꯜ ꯂꯃꯟ ꯀꯣꯟꯖꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯕꯤꯌꯨꯀꯣ ꯌꯥꯏꯐꯕ ꯑꯣꯏꯖꯔꯒꯦ ꯌꯥꯏꯐꯔꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯂꯩꯕꯥꯛꯔꯣ ꯑꯒꯔꯕꯇꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ It's a ritual. ꯅꯨꯡꯁꯥꯁꯤꯗ ꯃꯥ ꯊꯥꯔꯝꯒꯅꯤꯗ ꯑꯩꯈꯣꯏ ꯃꯥ ꯕꯣꯔꯥ ꯍꯧ ꯂꯣꯏꯗꯣꯔꯦ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯇꯔꯃꯦꯂꯣꯟ ꯂꯧꯔꯨꯁꯤ ꯑꯩꯅ ꯉꯔꯥꯡ ꯃꯥꯔꯀꯦꯠ ꯆꯠꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯖꯤꯛꯄꯨꯒꯤ ꯄꯣꯠ ꯆꯩ ꯂꯩ ꯆꯠꯄꯗ ꯋꯥꯇꯔꯃꯦꯂꯣꯟ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛ ꯆꯥꯗꯦꯕ ꯅꯍꯥꯟꯗꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯛꯁꯦ ꯈꯔ ꯏꯪꯅꯕ ꯍꯥꯏꯅ ꯋꯥꯇꯔꯃꯦꯂꯣꯟꯗꯣ ꯂꯩꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯏꯔꯨꯁꯤ ꯕꯣꯕꯣꯛꯇꯁꯨ ꯈꯔ ꯄꯤꯔꯝꯃꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯆꯥꯔꯁꯤ ꯕꯣꯕꯣꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯂꯩꯔꯦ ꯊꯥꯔꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯅꯥ ꯍꯣꯏ ꯀꯩꯅꯣꯅꯦ ꯁꯦꯝꯃꯣ ꯑꯩꯈꯣꯏ ꯀꯠꯂꯒꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯂꯩꯔꯦ ꯃꯌꯥꯝ ꯁꯦ ꯍꯧꯖꯤꯛ ꯈꯥꯏꯔꯒꯦ ꯏꯪꯁꯨ ꯏꯪꯉꯦ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯅꯨꯡꯊꯥꯡ ꯑꯃ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯨ ꯈꯔ ꯁꯥꯔꯦ ꯍꯧꯖꯤꯛꯁꯦ ꯈꯥꯏꯔꯒ ꯆꯥꯔꯁꯤ ꯑꯩꯅ ꯂꯥꯁ ꯏꯌꯔꯗꯅꯦꯀꯣ ꯑꯩꯅ ꯆꯩꯔꯥꯎꯕꯒꯤ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯅꯦꯀꯣ ꯐꯖꯅ ꯏꯗꯤꯠ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯊꯥꯡꯒꯠꯀꯦꯅ ꯇꯧꯕꯁꯤꯗ ꯗꯤꯂꯤꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯗꯤꯟ ꯑꯃ ꯂꯩ ꯅꯨꯡꯉꯥꯏꯇꯅ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯐꯖꯅ ꯇꯧꯔ ꯌꯦꯡꯉꯅꯤ ꯁꯤꯗ ꯈꯥꯏꯔꯁꯤ watermelon chasi lao. Look at this. Guys, se bobo hoy de piruge. Ana por aquí haraga. Se. Angok chao. Angok chao. Tao đi chao nanga. Ka, tarbus. Bubuk tak? Good. Zik, Zik, like cut running. Why tell mama? Si udre ne, si sumay tamon. Like cut running, yam. Koy
ꯉꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯕꯣꯕꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯇ ꯊꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦ ꯁꯤ ꯀꯠꯂꯅꯤ ꯍꯧꯖꯤꯛ ꯂꯧꯕꯨꯛꯇꯔꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯦ ꯂꯝꯕꯤ ꯁꯥꯕꯒꯤ ꯀꯟꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯖꯒꯥꯁꯦ ꯂꯩꯇꯅ ꯁꯨꯝ ꯂꯩꯕꯥꯛ ꯃꯊꯛꯁꯤꯗ ꯁꯨꯝ ꯇꯧꯔꯦ ꯁꯤꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯁꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏ ꯃꯃꯥꯅ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯉꯦ ꯌꯨꯝꯗ ꯑꯩ ꯐꯣꯟꯁꯦ ꯑꯌꯨꯛꯇꯒꯤ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯂꯥꯏꯟꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯂꯥꯡ ꯊꯥ ꯌꯧꯔꯗꯤ ꯂꯥꯏꯟꯁꯦ ꯈꯤꯇꯪꯈꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯂꯥꯏꯟꯗꯣ ꯂꯥꯛꯇꯕꯩꯗꯃꯛꯇ ꯑꯩ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯆꯥꯔꯖ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯇꯧꯔꯒ ꯂꯩꯅꯦ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯡ ꯊꯥꯛ ꯇꯧꯔꯤ ꯂꯣꯏꯔꯒꯦꯕꯣ ꯕꯣꯏ ꯍꯧꯖꯤꯛꯇ ꯑꯉꯧꯕꯒꯤ ꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯊꯣꯡꯅ ꯂꯣꯏꯔꯦꯕꯣ ꯊꯤꯟꯕ ꯂꯥꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯊꯦꯜ ꯃꯌꯥꯝ ꯕꯣꯕꯣꯏꯗ ꯊꯤꯟꯕ ꯂꯥꯛꯏꯁꯤꯅ ꯅꯦꯇꯣꯟꯅꯒꯤ ꯑꯩ ꯊꯤꯜꯂꯨ ꯍꯧꯖꯤꯛ ꯅꯦꯇꯣꯟꯅꯗ ꯂꯥꯛꯏ ꯅꯦꯇꯣꯟꯅꯗ ꯍꯦꯟꯖꯥꯡ ꯊꯤꯟꯕ ꯂꯥꯛꯏꯕ ꯆꯥꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯊꯤꯟꯕ ꯅꯦꯇꯣꯟꯅꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯦꯇꯣꯟꯅꯗꯤ ꯊꯣꯡꯉꯦ ꯃꯣꯏꯒꯤ ꯍꯥꯏ ꯇꯤꯅꯨ ꯁꯦ ꯑꯩꯒ ꯇꯤꯅꯨꯒ ꯃꯦꯡꯒꯣ ꯆꯥꯒꯦ ꯍꯧꯖꯤꯛ ꯎꯏ ꯇꯥꯒꯔꯦ ꯇꯤꯅꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯒꯥꯏ ꯅꯪ ꯆꯥꯔꯕꯣ ꯍꯥ ꯍꯣꯜꯂꯨ ꯃꯌꯥꯝꯗ ꯍꯣꯜꯂꯨ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯤꯅꯨꯁꯦ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯑꯐꯥꯎꯕꯤ ꯐꯖꯕ꯭ꯔꯥ ꯎꯆꯤꯕꯣꯗꯤ ꯀꯜꯂꯅꯤ ꯅꯪ ꯉꯥꯏꯔꯧꯔꯗꯤ अभी मैं भी हीरोइन बनेगा अभी मैं हीरोइन हूँ 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 खत्म बाय बाय टाटा फुट निकल ले ꯆꯤꯆꯦ ꯆꯥ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯚꯥꯏ ꯍꯥꯎꯕ꯭ꯔꯣ ꯂꯩꯔꯦ ꯃꯊꯦꯜ ꯑꯩꯈꯣꯏ ꯌꯥꯝ ꯃꯊꯦꯜ ꯇꯧꯗ꯭ꯔꯦ ꯃꯁꯥ ꯉꯝꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯤꯇꯣꯅ ꯊꯣꯡꯉꯤꯅꯦ ꯃꯊꯦꯜꯒ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯅꯪꯒꯤ ꯄꯨꯈꯝꯗꯣ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯋꯤꯅꯦ ꯍꯣꯏ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯋꯤ ꯅꯪ ꯄꯨꯈꯝꯗꯣ ꯌꯦꯡꯉꯨꯅꯦ Sajibu naik jalan ni. ꯑꯩꯈꯣꯏ ꯂꯥ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯇꯧꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯥ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯒꯦꯀꯣ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏ ꯇꯧ Hai. A few moments later. ꯑꯗꯨꯗꯤ ꯒꯥꯏꯁ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥ ꯂꯣꯏꯅ ꯀꯣꯜ ꯂꯤꯛ ꯐꯦꯡ ꯂꯣꯏꯔꯦ ꯑꯩ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪꯈꯛ ꯔꯦꯁ ꯇꯧꯔꯅꯤ ꯇꯨꯝꯃꯅꯤ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡ ꯇꯥꯏꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯟ ꯍꯧ ꯈꯣꯠꯅ ꯇꯧꯗꯣꯏꯅꯤ ꯂꯥꯏꯒꯤ ꯈꯔ ꯀꯠꯅꯕ ꯌꯥꯝꯗꯤ ꯇꯧꯔꯔꯣꯏ ꯆꯥꯕ ꯉꯝꯅꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯍꯩꯖꯥꯡꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯆꯥꯕꯩꯗꯤ ꯎꯠꯆꯔꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯣ ꯌꯥꯝ ꯑꯦꯡꯒꯜꯗꯣ ꯆꯥꯟꯅꯗ꯭ꯔꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯆꯗ꯭ꯔꯦ ꯑꯩ ꯗ꯭ꯔꯦꯁꯁꯨ ꯍꯣꯡꯈ꯭ꯔꯦ ꯑꯣꯂꯥꯡꯃꯟꯒꯤꯗꯅ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯔꯅꯤ ꯑꯗ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡ ꯇꯥꯏꯝꯒꯤ ꯍꯧꯕ ꯈꯣꯠꯄꯗꯨꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯆꯥꯔꯤ मोटू फमा चारी है मोटू साला कितना खाएगा तू साउक्ट्रबा से जम कनादा चांगनो चखो मोलने ना साला ना पंछी चाहोंगना तो मैं चाइने एक्टिंग तभी जो मोबाइल माने एक्टिंग तभी नहीं आये मशीन ना लड़ने गाइस सुजेंग मामा जाम सुबह हो गए मा जाम से क्या रा चाहू से सुबह हो गए Hau na tan hau tharaga Sajibu gi. Masi nu chandada lai katlaga cha doriba. मशीन नहीं दो कोई माँ Misi ni se se.
ꯆꯍꯤꯒꯤ ꯁꯨꯔꯤꯅꯤꯁꯦ ꯃꯃꯥ ꯏꯕꯦꯝꯃꯁꯤꯅ ꯁꯦ ꯈꯨꯠꯀꯤ ꯃꯦꯆꯤꯟꯅꯤꯁꯦ ꯀꯅꯥꯁꯨ ꯆꯥꯎꯗ꯭ꯔꯕꯅꯤꯁꯦ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯆꯥꯅꯕ ꯍꯦꯟꯅ ꯁꯤꯅ ꯍꯥꯎꯔꯕꯗ꯭ꯔꯣ ꯃꯌꯥꯝꯗ꯭ꯔꯣ ꯅꯪꯁꯦ ꯌꯥꯝꯗ꯭ꯔꯣ ꯂꯣꯏ ꯍꯧꯔꯣꯏꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯔꯦ ꯆꯥꯍꯧ ꯇꯟꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯆꯠꯇꯣꯅ ꯇꯧꯔꯤ ꯆꯩꯅ ꯇꯧꯔ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯨꯗꯤ ꯒꯥꯏꯁ ꯑꯖꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯂꯥꯏꯗ ꯀꯠꯂꯦ ꯆꯠꯇꯣꯅ ꯍꯧꯔꯤ ꯂꯣꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯂꯣꯏꯔꯦ ꯕꯣꯔꯥꯗꯤ ꯍꯧꯗ꯭ꯔꯦ ꯒꯥꯏꯁ ꯑꯗꯨꯗꯤ ꯒꯥꯏꯁ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯂꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯃꯪꯒꯣꯜ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯑꯩꯁꯨ ꯂꯩꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣꯁꯦ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯋꯥꯅ ꯌꯧꯗꯣꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯄ꯭ꯂꯤꯖ ꯌꯧꯍꯟꯕꯤꯔꯣ ꯑꯩꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯐꯪꯉꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯀꯣꯟꯐꯤꯗꯦꯟꯁꯇꯣ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯍꯣꯠꯅꯖꯒꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯆꯟꯁꯤꯕꯨ ꯀꯟꯅ ꯐꯥꯎꯍꯜꯂꯣ 1K ꯑꯣꯏꯍꯟꯕꯤꯔꯣ ꯌꯥꯡꯅ ꯑꯗꯨꯗꯤ ꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ and thank you for watching see you in the next vlog bye bye